ꯈꯨꯡꯒꯪ ꯑꯃꯒꯤ ꯌꯨꯝ ꯑꯃꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯅꯤꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯊꯣꯡꯂꯦꯟ ꯍꯥꯏꯅ ꯀꯧꯏ, ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯅꯤꯇꯣꯝꯕꯤ ꯀꯧꯏ꯫ ꯊꯣꯡꯂꯦꯟ ꯑꯁꯦ ꯉꯥ ꯐꯥꯗꯨꯅ ꯉꯥ ꯑꯗꯣ ꯀꯩꯊꯦꯜꯗ ꯄꯨꯔꯒ ꯌꯣꯜꯂꯨꯔꯒ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯄꯩꯁꯥ ꯑꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯣ ꯄꯨꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯡꯂꯦꯟ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯗ ꯉꯥ ꯐꯥꯕ ꯆꯠꯂꯨꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯊꯣꯡꯂꯦꯟ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯈꯤꯔꯝꯃꯤ, "ꯃꯅꯤꯇꯣꯝꯕꯤ, ꯑꯩꯅꯦ ꯉꯥ ꯐꯥꯕ ꯆꯠꯂꯨꯈꯤꯒꯦꯍꯦ, ꯃꯍꯩ ꯑꯣꯟꯊꯣꯛꯅ ꯉꯟꯅ ꯂꯥꯛꯅꯈ꯭ꯔꯦ꯫ ꯑꯩꯅ ꯍꯦꯛꯇ ꯊꯦꯡꯉꯤ, ꯑꯗꯣ ꯉꯥ ꯐꯥꯕ ꯆꯠꯄꯗꯣ ꯏꯃꯨꯡ ꯃꯅꯨꯡꯒꯤꯅꯦ ꯄꯣꯠ ꯆꯩꯁꯨ ꯂꯣꯏꯅ ꯋꯥꯠꯂꯦ ꯇꯧꯔꯤꯕ, ꯏꯃꯥꯒꯤ ꯍꯤꯗꯥꯛꯁꯨꯅꯦ ꯂꯩꯇꯔꯦ꯫ ꯀꯔꯤꯅꯣ ꯎꯄꯥꯏ ꯑꯃ ꯇꯧꯗꯅꯅꯦ ꯏꯃꯨꯡ ꯃꯅꯨꯡ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯂꯩꯔꯛꯅꯕꯒꯤ ꯇꯧꯁꯦ꯫ ꯏꯃꯥꯒꯤ ꯍꯤꯗꯥꯛꯇꯨꯁꯨꯅꯦ ꯃꯇꯝ ꯆꯥꯅ ꯄꯤꯖꯕ ꯉꯝꯗ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯍꯣꯏ ꯍꯣꯏ, ꯉꯥꯗꯣ ꯐꯥꯕ ꯂꯥꯏ ꯈꯣꯏꯔꯝꯃꯨ꯫ ꯐꯔꯦ ꯐꯔꯦ, ꯑꯩ ꯆꯠꯂꯦꯍꯦ꯫ ꯏꯃꯨꯡ ꯃꯅꯨꯡꯗ ꯆꯠꯁꯤꯟꯅ ꯏꯃꯥꯗꯣ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯨ"꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯡꯂꯦꯟ ꯑꯗꯣ ꯇꯨꯔꯦꯜꯗ ꯉꯥ ꯐꯥꯔꯨꯅꯕ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ "ꯏꯍꯦ, ꯑꯩꯁꯨ ꯀꯥꯎꯏꯅꯦ, ꯏꯃꯥꯒꯤ ꯏꯁꯤꯡ ꯑꯁꯥꯕꯅꯦ ꯊꯥꯡꯒꯠꯂꯝꯕꯅꯤꯅꯦ꯫ ꯏꯁꯤꯡꯗꯣ ꯁꯧꯅ ꯂꯩꯔꯝꯕ ꯁꯣꯏꯗ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯑꯃꯨꯛꯇꯪ ꯆꯪꯗꯨꯅ ꯌꯦꯡꯉꯨꯈꯤꯒꯦ꯫ ꯑꯁꯣꯝꯗ ꯇꯧꯔꯤꯉꯩꯗ ꯍꯦꯛꯇꯅ ꯊꯕꯛ ꯑꯃ ꯅꯥꯟꯊꯣꯛꯄꯅꯤꯅꯦ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯅꯤꯇꯣꯝꯕꯤ ꯑꯗꯣ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯊꯣꯡꯂꯦꯟ ꯑꯗꯣ ꯉꯥ ꯐꯥꯅꯕ ꯍꯥꯏꯗꯨꯅ ꯇꯨꯔꯦꯟꯗ ꯂꯥꯛꯂꯝꯃꯤ꯫ ꯊꯣꯡꯂꯦꯟ ꯑꯗꯨꯅ ꯉꯥ ꯐꯥꯕ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯑꯁ ꯏꯇꯥꯎ ꯊꯣꯡꯂꯦꯟ, ꯉꯥ ꯐꯥꯕ ꯂꯥꯛꯂꯤꯕꯔꯣ? ꯑꯩꯗꯤ ꯗꯥꯎꯒ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ, ꯉꯁꯥꯏ ꯉꯟꯅ ꯂꯥꯛꯄꯅꯤ, ꯑꯃꯠꯇ ꯐꯥꯗꯦꯗ꯫ ꯉꯥ ꯐꯥꯔꯒꯅꯦ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯑꯣꯏꯊꯣꯛꯇ꯭ꯔꯦ ꯍꯥꯏꯕꯁꯤꯗꯤ ꯁꯣꯏꯗ꯭ꯔꯦꯍꯦ꯫ ꯑꯁ ꯀꯔꯤꯅꯣ ꯈꯪꯗꯦꯅꯦ ꯇꯧꯔꯤꯁꯦ, ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯄꯣꯠ ꯆꯩ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯔꯤ, ꯉꯥꯁꯤꯅ ꯀꯔꯤꯒꯨꯝꯕ ꯐꯥꯗ꯭ꯔꯕꯗꯤ ꯀꯝꯗꯧꯕ"꯫ ꯑꯁꯨꯝꯅ ꯊꯣꯡꯂꯦꯟ ꯑꯗꯣ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕ ꯃꯌꯥꯝ ꯑꯗꯣ ꯉꯥ ꯑꯗꯣ ꯀꯩꯊꯦꯜꯗ ꯐꯥꯅ ꯄꯨꯈꯠꯂꯒꯅꯤ ꯄꯩꯁꯥꯗꯣ ꯐꯪꯒꯗꯧꯔꯤꯕꯗꯣ ꯍꯥꯏꯗꯨꯅ ꯃꯊꯃꯣꯏ ꯋꯥꯅ ꯉꯥ ꯑꯗꯣ ꯐꯥꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ "ꯑꯁ ꯉꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯌꯥꯝꯅ ꯐꯥꯈ꯭ꯔꯦꯍꯦ, ꯉꯥꯁꯦ ꯊꯨꯝꯃꯣꯛ ꯑꯃ ꯄꯤꯛ ꯊꯜꯂꯦ꯫ ꯃꯇꯝ ꯃꯥꯡꯍꯟꯅ ꯀꯥꯟꯅꯗꯦ, ꯀꯩꯊꯦꯜꯗꯅꯦ ꯄꯨꯔꯒ ꯉꯥꯁꯦ ꯄ꯭ꯔꯞ ꯄ꯭ꯔꯞ ꯌꯣꯜꯂꯨꯈꯤꯒꯦ, ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯁꯨ ꯂꯣꯏꯅ ꯀꯣꯛꯂꯅꯤ"꯫ ꯑꯁꯨꯝꯅ ꯊꯣꯡꯂꯦꯟ ꯑꯗꯣ ꯃꯊꯃꯣꯏ ꯋꯥꯅ ꯉꯥ ꯑꯗꯣ ꯐꯥꯖꯔꯕꯒꯤ ꯇꯨꯡꯗ ꯉꯥ ꯑꯗꯣ ꯀꯩꯊꯦꯜꯗ ꯄꯨꯈꯠꯇꯨꯅ ꯌꯣꯜꯂꯨꯅꯕ ꯍꯥꯏꯗꯨꯅ ꯉꯥ ꯑꯗꯣ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯨꯝꯃꯣꯛ ꯑꯗꯨ ꯃꯀꯣꯛꯇ ꯍꯥꯞꯀꯠꯂꯒ ꯀꯩꯊꯦꯜꯗ ꯄꯨꯗꯨꯅ ꯌꯣꯟꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯣꯡꯂꯦꯟ ꯑꯗꯣ ꯀꯩꯊꯦꯜꯗ ꯌꯧꯔꯦ꯫ ꯀꯩꯊꯦꯜꯗ ꯌꯧꯔꯕꯒꯤ ꯇꯨꯡꯗ ꯃꯥꯅ ꯐꯥꯖꯔꯛꯄ ꯉꯥ ꯑꯗꯣ ꯂꯩꯅꯅꯕ ꯍꯥꯏꯗꯨꯅ ꯑꯂꯥꯛꯄ ꯃꯤꯁꯤꯡꯗꯨꯒ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯉꯥ ꯑꯗꯣ ꯌꯣꯟꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯣꯡꯂꯦꯟ ꯑꯗꯨꯅ ꯉꯥ ꯑꯗꯣ ꯌꯣꯜꯂꯕꯒꯤ ꯇꯨꯡꯗ ꯉꯥ ꯈꯔ ꯂꯦꯝꯍꯧꯕ ꯑꯗꯣ ꯃꯌꯨꯝꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯃꯥ ꯑꯗꯣ ꯆꯥꯅꯅꯕ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯊꯣꯡꯂꯦꯟ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯟꯅ ꯀꯧꯔꯝꯃꯤ꯫ ꯊꯣꯡꯂꯦꯟꯅ ꯀꯧꯕ ꯇꯥꯕꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯣ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ꯫ "ꯀꯔꯤ ꯇꯧꯔꯕꯒꯦ? ꯀꯔꯤꯅꯣꯅꯦ ꯑꯗꯨꯛ ꯀꯟꯅ ꯀꯧꯔꯤꯗꯨꯕꯨ, ꯀꯔꯤ ꯇꯧꯔꯕꯅꯣ?" ꯍꯥꯏꯗꯨꯅ ꯊꯣꯔꯛꯂꯤꯕꯅꯤ ꯄꯥꯈꯠꯂꯗꯅ꯫ "ꯏꯃꯥ, ꯉꯥꯒ ꯑꯣꯟꯊꯣꯛ ꯌꯥꯝꯅ ꯄꯨꯔꯛꯈ꯭ꯔꯦ ꯉꯁꯤꯗꯤ"꯫ "ꯏꯍꯦ, ꯂꯦꯞꯄꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯇꯦ, ꯐꯝꯃꯨꯅꯦꯍꯦ꯫ ꯉꯁꯤꯗꯤꯅꯦ ꯗꯥꯎ ꯑꯣꯟꯊꯣꯛꯅ ꯌꯥꯈ꯭ꯔꯦ, ꯐꯝꯃꯨ ꯐꯝꯃꯨ, ꯂꯦꯞꯄꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯇꯦꯅꯦ꯫ ꯁꯦ ꯏꯃꯥꯒꯤꯅꯦ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯤꯡ ꯑꯗꯨꯁꯨ ꯂꯩꯔꯛꯂꯕꯅꯤ, ꯑꯗꯨꯒꯒꯤꯅꯦ ꯉꯥꯁꯨꯅꯦ ꯈꯔ ꯂꯦꯝꯃꯛꯄꯅꯤ, ꯑꯁꯤꯁꯦ ꯊꯣꯡꯅꯕꯒꯤ ꯇꯧꯔꯣ, ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯄꯣꯠ ꯆꯩꯁꯨ ꯂꯣꯏꯅ ꯂꯩꯔꯛꯑꯕꯅꯤ, ꯉꯁꯤꯗꯤ ꯗꯥꯎ ꯑꯣꯟꯊꯣꯛꯅ ꯌꯥꯈ꯭ꯔꯦ꯫ ꯑꯁ ꯑꯋꯣꯏꯕꯅꯤ ꯃꯣꯏ ꯇꯥꯃꯣ, ꯑꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯁꯦ ꯈꯔ ꯀꯣꯛꯄ ꯐꯒꯅꯤꯌꯦ꯫ ꯑꯩꯅꯦ ꯉꯥꯁꯦ ꯊꯣꯡꯅꯕꯒꯤ ꯇꯧꯔꯒꯦ, ꯏꯃꯥꯁꯨꯅꯦ ꯆꯥꯛ ꯂꯥꯝꯃꯦꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯤꯕꯅꯤ, ꯍꯤꯗꯥꯛꯇꯨꯁꯨꯅꯦ ꯄꯤꯖꯅꯕ ꯍꯣꯠꯅꯔꯒꯦ꯫ ꯐꯔꯦ, ꯑꯩꯅꯦ ꯆꯥꯛꯇꯣ ꯊꯣꯡꯅꯕ ꯇꯧꯔꯨꯈꯤꯒꯦ꯫ ꯏꯃꯥ, ꯁꯦ ꯅꯪꯒꯤ ꯍꯤꯗꯥꯛ ꯍꯥꯏꯕꯗꯣ ꯃꯣꯏ ꯇꯥꯃꯣꯅꯅꯦ ꯂꯩꯔꯛꯑꯕꯅꯤ, ꯆꯥꯅꯕꯒꯤ ꯇꯧꯔꯁꯤ꯫ ꯆꯥꯛꯇꯣ ꯁꯥꯔꯤꯉꯩꯗ ꯍꯥꯟꯅ ꯆꯥꯊꯣꯛꯂꯣ, ꯑꯗꯨꯒꯅꯦ ꯍꯤꯗꯥꯛꯇꯣ ꯆꯥꯅꯕꯒꯤ ꯇꯧꯔꯁꯤ꯫ ꯏꯃꯥ ꯍꯧꯒꯠꯂꯣ꯫ "ꯀꯔꯤꯒꯤ ꯋꯥꯅꯅꯕ ꯍꯥꯏꯅ ꯑꯩꯅ ꯂꯩꯔꯨꯔꯅꯨ ꯍꯤꯗꯥꯛꯇꯣ" ꯍꯥꯏꯔꯕ ꯃꯇꯝꯗ "ꯀꯔꯤꯒꯤ ꯑꯃꯨꯛ ꯂꯩꯔꯨꯔꯤꯕꯅꯣ? ꯏꯃꯥꯕꯨꯅꯦ ꯁꯤꯕ ꯌꯥꯔꯦ ꯍꯥꯏꯅ ꯈꯜꯂꯤꯕꯅꯦ, ꯍꯤꯗꯥꯛꯇꯣ ꯆꯥꯔꯕꯗꯤ ꯑꯃꯨꯛ ꯄꯨꯟꯁꯤ ꯁꯥꯡꯅ ꯍꯤꯡꯊꯔꯅꯤ꯫ ꯀꯔꯤꯒꯤ ꯂꯩꯔꯨꯔꯤꯕꯅꯣꯅꯦ ꯅꯣꯏꯕꯨ? ꯀꯔꯤꯅꯣ ꯏꯃꯥꯅ ꯉꯥꯡꯉꯤꯕ ꯋꯥꯗꯨꯕꯣ? ꯃꯣꯏ ꯇꯥꯃꯣꯅ ꯉꯥꯡꯉꯕꯗꯤꯅꯦ ꯁꯥꯎꯕꯅ ꯂꯣꯏꯔꯅꯤ꯫ ꯀꯔꯤꯒꯤ ꯁꯤꯒꯗꯧꯔꯤꯕꯅꯣ? ꯃꯌꯥꯝ ꯋꯥꯠꯂꯤ, ꯁꯤꯕ ꯌꯥꯗ꯭ꯔꯤ꯫ ꯑꯩꯗꯤꯅꯦ ꯄꯤꯛꯂꯤꯉꯩꯗꯒꯤ ꯏꯃꯥ ꯍꯥꯏꯕꯗꯣ ꯀꯧꯕ ꯐꯪꯂꯛꯇꯕꯅꯤꯅ ꯑꯁꯤꯒ ꯂꯥꯛꯑꯒꯅꯦ ꯑꯩꯒꯤ ꯏꯃꯥꯗꯣ ꯐꯪꯂꯦ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ꯫ ꯁꯤꯕ ꯌꯥꯗ꯭ꯔꯤꯀꯣ ꯏꯃꯥ, ꯑꯗꯨꯝꯅ ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯨꯛ ꯍꯟꯅꯅꯦ ꯁꯤꯕꯒꯤ ꯋꯥꯐꯝꯗꯣ ꯄꯟꯒꯅꯨ꯫ ꯁꯦ ꯍꯤꯗꯥꯛꯇꯣ ꯆꯥꯅꯕꯒꯤ ꯇꯧꯔꯁꯤ ꯏꯃꯥ꯫ ꯏꯕꯨꯡꯉꯣꯗꯨꯅ ꯑꯁꯣꯝꯗ ꯉꯥꯗꯣ ꯑꯣꯟꯊꯣꯛ ꯋꯥꯅ ꯇꯦꯛ ꯈꯔ ꯐꯥꯖꯔꯒ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯄꯨꯒꯗ꯭ꯔꯥ, ꯑꯩꯒꯤ ꯍꯤꯗꯥꯛꯄꯨ ꯂꯩꯒꯗ꯭ꯔꯥ, ꯍꯤꯗꯥꯛꯅ ꯃꯃꯜ ꯇꯥꯡꯉꯤꯕ, ꯑꯩꯗꯤ ꯂꯩꯔꯨꯔꯅꯨ ꯍꯥꯏꯔꯤꯕꯅꯤꯅꯦꯍꯦ꯫
ꯀꯔꯤ ꯀꯥꯟꯅꯗꯕꯗ ꯑꯁ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯑꯣꯟꯊꯣꯛꯅ ꯋꯥ ꯉꯥꯡꯈ꯭ꯔꯦꯍꯦ ꯀꯔꯤꯒꯤ ꯂꯩꯔꯣꯏꯗꯕꯅꯣ ꯑꯩꯈꯣꯏꯅꯦ ꯆꯥꯕ ꯆꯥꯗꯕ ꯏꯃꯥꯒꯤ ꯍꯤꯗꯥꯛ ꯋꯥꯠꯄ ꯌꯥꯗꯦ ꯑꯩꯅ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨꯝꯅ ꯉꯥꯡꯒꯅꯨ ꯏꯃꯥ ꯂꯩꯕꯒꯤ ꯉꯁꯤꯅꯦ ꯏꯃꯣꯟꯁꯦ ꯆꯥꯎꯊꯣꯛꯅ ꯍꯤꯡꯉꯤꯕꯅꯤ ꯏꯃꯥ ꯐꯔꯦ ꯐꯔꯦ ꯑꯩꯅꯦ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒꯅꯦ ꯃꯃꯧ ꯅꯨꯄꯤ ꯑꯗꯣ ꯆꯠꯈꯤꯔꯝꯃꯤ ꯑꯣꯟꯊꯣꯛꯅ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯏꯃꯧ ꯅꯨꯄꯤꯅꯤ ꯃꯤ ꯈ꯭ꯋꯥꯏ ꯑꯗꯨꯃꯥꯏꯅ ꯑꯅꯧ ꯑꯄꯦꯟ ꯁꯦꯠꯆ ꯆꯥꯖꯕꯁꯨ ꯐꯪꯖꯗ꯭ꯔꯦ ꯇꯧꯔꯤꯕ ꯏꯆꯥ ꯅꯤꯄꯥꯁꯤꯡꯇꯪꯅꯦ ꯊꯕꯛ ꯑꯃꯇꯪ ꯃꯐꯝ ꯆꯥꯅ ꯁꯦꯟꯊꯣꯛꯁꯦ ꯂꯩꯔꯕꯗꯤꯅꯦ ꯏꯃꯧ ꯅꯨꯄꯤꯁꯦ ꯅꯨꯡꯉꯥꯏꯅ ꯂꯩꯖꯒꯗꯕꯅꯤꯀꯣ ꯑꯩꯅ ꯑꯃꯨꯛ ꯁꯣꯝꯗ ꯍꯤꯗꯥꯛ ꯆꯥꯕꯅꯦꯅ ꯑꯃꯨꯛ ꯌꯦꯠꯁꯜꯂꯤ ꯇꯧꯔꯤꯕꯁꯦ ꯈꯪꯗꯦꯅꯦ ꯀꯔꯝ ꯊꯣꯛꯑꯗꯣꯏꯕ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯅꯤ ꯂꯩꯔꯕ ꯃꯇꯨꯡꯗ ꯊꯣꯡꯂꯦꯟ ꯑꯗꯣ ꯍꯥꯟꯅꯗꯧꯅ ꯃꯔꯥꯡ ꯀꯥꯏꯅ ꯉꯥ ꯐꯥꯗꯨꯅ ꯀꯩꯊꯦꯜꯗ ꯄꯨꯈꯠꯄ ꯑꯗꯣ ꯉꯝꯂꯝꯗꯦ ꯃꯔꯝꯗꯤ ꯉꯥ ꯑꯗꯣ ꯌꯥꯝꯅ ꯐꯥꯗꯕ ꯃꯔꯝꯅ ꯊꯣꯡꯂꯦꯟ ꯑꯗꯣ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯗꯨꯅ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯗꯣ ꯃꯦꯟꯅꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯝꯃꯤ ꯍꯣꯏ ꯇꯥꯃꯣ ꯑꯁꯨꯝꯅꯅꯦ ꯐꯝꯗꯨꯅ ꯎꯪꯗꯨꯅ ꯂꯩꯅ ꯀꯥꯟꯅꯗꯦꯁꯦ ꯀꯔꯤꯅꯣ ꯎꯄꯥꯏ ꯑꯃ ꯇꯧꯁꯦ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥꯁꯤꯅ ꯅꯣꯡꯃ ꯑꯁꯨꯝ ꯋꯥꯁꯜꯂꯛꯏꯕ ꯑꯁꯨꯝꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯊꯣꯡꯂꯦꯟ ꯑꯗꯨꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥꯁꯤꯡ ꯑꯗꯣ ꯃꯇꯧ ꯀꯔꯝꯅ ꯀꯣꯛꯅꯅꯕꯒꯤ ꯎꯄꯥꯏ ꯑꯃ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯊꯣꯡꯂꯦꯟ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯡꯂꯦꯟ ꯑꯗꯨꯁꯨ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯉꯥꯗꯣ ꯑꯃꯨꯛꯇꯪꯒꯤ ꯐꯥꯗꯨꯅ ꯌꯦꯡꯉꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯇꯨꯔꯦꯜꯗ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ ꯊꯣꯡꯂꯦꯟ ꯑꯗꯣ ꯍꯥꯟꯅꯗꯧꯅ ꯃꯔꯥꯡ ꯀꯥꯏꯅ ꯉꯥꯗꯣ ꯐꯥꯗꯅ ꯀꯩꯊꯦꯜꯗ ꯄꯨꯈꯠꯄ ꯉꯝꯗꯕ ꯃꯔꯝꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯑꯃꯗꯤ ꯃꯃꯥꯒꯤ ꯍꯤꯗꯥꯛ ꯑꯗꯣ ꯃꯇꯝ ꯆꯥꯅ ꯄꯤꯖꯕ ꯉꯝꯗ꯭ꯔꯦ ꯈꯟꯕꯗ ꯊꯣꯡꯂꯦꯟ ꯑꯗꯣ ꯃꯊꯃꯣꯏꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯊꯣꯡꯂꯦꯟ ꯑꯗꯣ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯨꯔꯦꯟꯗ ꯂꯥꯛꯇꯨꯅ ꯈꯣꯏ ꯆꯣꯞꯇꯨꯅ ꯉꯥ ꯑꯗꯣ ꯐꯥꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯉꯥ ꯑꯗꯣ ꯑꯃꯠꯇ ꯐꯥꯗꯕ ꯃꯔꯝꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯀꯌꯥ ꯑꯃ ꯃꯥꯌꯣꯛꯅꯕ ꯇꯥꯔꯝꯃꯤ ꯊꯣꯡꯂꯦꯟ ꯑꯗꯨꯅ ꯀꯩꯊꯦꯜ ꯑꯗꯨꯒꯤ ꯃꯌꯥꯏ ꯑꯗꯨꯒ ꯂꯦꯞꯂꯒ ꯗꯨꯀꯥꯟꯁꯤꯡ ꯑꯗꯨꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯈꯔ ꯑꯗꯣ ꯀꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯁꯣꯠꯂꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ ꯑꯁꯨꯝꯅ ꯊꯣꯡꯂꯦꯟ ꯑꯗꯨꯅ ꯗꯨꯀꯥꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯂꯦꯞꯂꯒ ꯗꯨꯀꯥꯟ ꯑꯗꯨꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥꯁꯤꯡ ꯑꯗꯣ ꯄꯩꯁꯥꯗꯣ ꯈꯔꯇꯪ ꯑꯣꯏꯁꯨ ꯁꯣꯠꯂꯒ ꯄꯨꯈꯤꯅꯕꯒꯤ ꯍꯣꯠꯅꯔꯝꯃꯤ ꯍꯩꯃ ꯏꯇꯥꯎ ꯅꯪ ꯑꯣꯏꯔꯝꯂꯦ ꯑꯣꯟꯊꯣꯛꯅ ꯂꯥꯏꯕꯛ ꯐꯒꯔꯦꯍꯦ ꯑꯁ ꯍꯟꯗꯛꯇꯤꯅꯦ ꯗꯥꯎꯒ ꯑꯃꯠꯇ ꯌꯥꯗꯦ ꯇꯧꯔꯤꯁꯦ ꯉꯥꯁꯨ ꯑꯃꯠꯇ ꯐꯥꯗꯦ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯈꯔ ꯂꯧꯈꯤꯒꯦ ꯍꯣꯏ ꯏꯇꯥꯎ ꯑꯩꯁꯨ ꯈꯪꯉꯤ ꯉꯥ ꯐꯥꯔꯒꯅꯦ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯕ ꯌꯥꯕ ꯑꯣꯏꯊꯣꯛꯇꯦ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯗꯣꯔꯤꯕꯅꯤ ꯑꯗꯨꯅꯅꯦ ꯗꯨꯀꯥꯟꯁꯤꯕꯨꯗꯤ ꯑꯩꯈꯣꯏ ꯃꯥꯃꯣꯒꯤ ꯗꯨꯀꯥꯟꯅꯤ ꯃꯥꯃꯣꯗꯣ ꯈꯔꯅꯤ ꯃꯄꯥꯟ ꯆꯠꯈꯤ ꯑꯗꯨꯅ ꯅꯪ ꯁꯣꯠꯄꯕꯨꯗꯤ ꯌꯥꯅꯤꯌꯦ ꯄꯪꯀꯨꯏꯅꯗꯤ ꯌꯥꯔꯣꯏꯀꯣ ꯍꯣꯏ ꯑꯩꯅꯦ ꯄꯩꯁꯥ ꯂꯩꯕꯒ ꯌꯥꯡꯅ ꯄꯤꯊꯣꯔꯛꯀꯦ ꯉꯁꯤꯒꯤꯗꯤꯅꯦ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥꯁꯤꯡ ꯑꯗꯣ ꯑꯩ ꯈꯔꯅꯤ ꯄꯨꯈ꯭ꯔꯒꯦꯀꯣ ꯑꯩ ꯁꯣꯏꯗꯅ ꯅꯪꯒꯤ ꯗꯨꯀꯥꯟꯒꯤ ꯄꯩꯁꯥꯗꯣ ꯅꯣꯏ ꯃꯥꯃꯣ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯄꯤꯁꯤꯟꯅꯕꯒꯤ ꯍꯣꯠꯅꯔꯒꯦ ꯑꯁꯨꯝꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯃꯥꯒꯤ ꯃꯥꯃꯣ ꯑꯗꯣ ꯃꯄꯥꯟꯗ ꯆꯠꯈ꯭ꯔꯤꯉꯩꯗ ꯗꯨꯀꯥꯟ ꯑꯗꯣ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯄꯨꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯊꯣꯡꯂꯦꯟꯒꯤ ꯑꯋꯥꯕ ꯑꯗꯨ ꯎꯔꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯄꯨꯈꯤꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯊꯣꯡꯂꯦꯟ ꯑꯗꯣ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥꯁꯤꯡ ꯑꯗꯣ ꯗꯨꯀꯥꯟ ꯑꯗꯨꯗꯒꯤ ꯂꯧꯔꯒ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯁꯦ ꯃꯅꯤꯇꯣꯝꯕꯤ ꯀꯔꯤꯅꯣ ꯋꯥꯠꯂꯦ ꯍꯥꯏꯕꯗꯣ ꯗꯨꯀꯥꯟꯗꯒꯤꯅꯦ ꯏꯃꯥꯟꯅꯕꯒꯤ ꯗꯨꯀꯥꯟꯗꯒꯤ ꯁꯣꯠꯂꯒ ꯄꯨꯔꯛꯑꯕꯅꯤ ꯈꯪꯗꯦ ꯀꯔꯝ ꯇꯧꯗꯣꯏꯕ ꯄꯩꯁꯥꯗꯣ ꯀꯣꯟꯅ ꯄꯤꯒꯦ ꯍꯥꯏꯔꯒ ꯄꯨꯔꯛꯇꯨꯅ ꯂꯥꯛꯂꯤꯕꯅꯤ ꯏꯃꯥꯒꯤ ꯍꯤꯗꯥꯛꯁꯨ ꯌꯥꯎꯔꯕꯅꯤ ꯁꯦ ꯑꯁ ꯀꯣꯛꯁꯦ ꯁꯥꯏꯗ ꯏꯃꯥꯟꯅꯕꯗꯨꯗꯤꯅꯦ ꯉꯥ ꯐꯥꯕ ꯇꯣꯛꯇꯅ ꯃꯥꯃꯣꯒꯤ ꯗꯨꯀꯥꯟꯗꯅꯦ ꯊꯕꯛ ꯁꯨꯕ ꯌꯥꯍꯧꯔꯦ ꯑꯗꯨꯅꯤ ꯑꯩꯁꯨ ꯉꯥꯗꯣ ꯐꯥꯕꯗꯣ ꯀꯔꯤꯒꯨꯝꯕ ꯉꯥꯗꯣ ꯐꯥꯗ꯭ꯔꯕꯗꯤ ꯑꯇꯣꯞꯄ ꯎꯄꯥꯏ ꯑꯃꯗꯤ ꯇꯧꯕ ꯇꯥꯏꯗꯅ ꯑꯗꯨꯅꯤ ꯑꯩꯅ ꯇꯥꯃꯣꯗ ꯍꯥꯏꯔꯤꯕꯗꯨꯁꯨ ꯉꯥꯗꯣ ꯐꯥꯗ꯭ꯔꯦ ꯍꯥꯏꯅ ꯋꯥꯈꯜꯗꯣ ꯍꯟꯊꯕꯒꯤ ꯃꯍꯨꯠꯇ ꯀꯔꯤꯅꯣ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯂꯩꯕꯁꯤꯗꯤ ꯑꯗꯣ ꯁꯨꯅꯕꯒꯤ ꯇꯧꯁꯤꯌꯦꯅ ꯍꯥꯏꯔꯤꯕꯗꯨꯅꯤ ꯏꯃꯥꯒꯤ ꯍꯤꯗꯥꯛꯇꯣ ꯄꯨꯔꯛꯂꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯆꯥꯕ ꯆꯥꯗꯕ ꯏꯃꯥꯒꯤ ꯍꯤꯗꯥꯛ ꯋꯥꯠꯄ ꯌꯥꯗꯦꯀꯣ ꯑꯁꯨꯝꯅ ꯃꯅꯤꯇꯣꯝꯕꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯗ ꯃꯅꯦꯝ ꯁꯥꯕꯤ ꯑꯗꯨꯒꯤ ꯍꯤꯗꯥꯛ ꯑꯗꯣ ꯃꯇꯝ ꯆꯥꯅ ꯄꯤꯖꯕ ꯉꯝꯅꯕꯒꯤ ꯍꯣꯠꯅꯁꯤ ꯍꯥꯏꯗꯨꯅ ꯃꯅꯤꯇꯣꯝꯕꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯠꯄ ꯑꯗꯣ ꯀꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯀꯔꯤꯅꯣ ꯎꯄꯥꯏ ꯑꯃ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯄꯨꯔꯣꯏꯕ ꯑꯗꯨꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯝꯃꯤ ꯊꯣꯡꯂꯦꯟ ꯑꯗꯣ ꯑꯃꯨꯛꯇꯪꯒ ꯍꯟꯅ ꯇꯨꯔꯦꯜ ꯑꯗꯨꯗ ꯆꯠꯇꯨꯅ ꯉꯥ ꯑꯗꯣ ꯐꯥꯅꯅꯕꯒꯤ ꯍꯣꯠꯅꯔꯨꯒꯦ ꯂꯥꯏꯕꯛ ꯌꯦꯡꯉꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯃꯅꯤꯇꯣꯝꯕꯤ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯉꯨꯈꯤꯒꯦ ꯑꯗꯨꯒꯅꯦ ꯌꯥꯗ꯭ꯔꯒꯅꯦ ꯀꯔꯤꯅꯣ ꯎꯄꯥꯏ ꯑꯃ ꯇꯧꯅꯕꯩ ꯇꯧꯁꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯡꯂꯦꯟ ꯑꯗꯣ ꯑꯃꯨꯛꯇꯪ ꯂꯥꯏꯕꯛ ꯌꯦꯡꯉꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯇꯨꯔꯦꯜ ꯑꯗꯨꯗ ꯉꯥ ꯐꯥꯅꯕꯒꯤꯗꯃꯛꯇ ꯆꯠꯈꯤꯔꯝꯃꯤ ꯊꯣꯡꯂꯦꯟ ꯑꯗꯨꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯒꯤ ꯃꯔꯝꯅ
ꯊꯣꯡꯂꯦꯟ ꯑꯗꯣ ꯇꯨꯔꯦꯜ ꯑꯗꯨꯗꯒꯤ ꯉꯥ ꯑꯃꯠꯇ ꯐꯥꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯊꯣꯡꯂꯦꯟ ꯑꯗꯣ ꯃꯊꯃꯣꯏ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯊꯣꯡꯂꯦꯟ ꯑꯗꯣ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯟꯈꯤꯔꯝꯃꯤ꯫ ꯑꯁ ꯑꯩꯅꯅꯦ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯔꯃꯇꯁꯨꯅꯦ ꯃꯣꯏ ꯇꯥꯃꯣꯁꯦ ꯉꯥꯗꯣ ꯐꯥꯔꯒꯅꯦ ꯀꯥꯟꯅꯔꯔꯣꯏ ꯈꯪꯂꯕꯗꯤ ꯑꯇꯣꯞꯄ ꯀꯔꯤꯅꯣ ꯎꯄꯥꯏ ꯑꯃ ꯇꯧꯁꯤ ꯍꯥꯏꯕꯅꯤ꯫ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯗꯨꯝꯅꯅꯦ ꯉꯥꯗꯣ ꯐꯥꯗ꯭ꯔꯦꯅ ꯋꯥꯈꯜꯗꯣ ꯅꯨꯡꯉꯥꯏꯇꯅ ꯂꯥꯛꯑꯒ ꯀꯔꯤ ꯇꯧꯗꯣꯏꯅꯣ? ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯋꯥꯈꯜꯅ ꯆꯠꯂꯤꯕꯅꯤ꯫ ꯋꯥꯈꯜꯗꯣ ꯑꯗꯨꯝꯅ ꯅꯥꯔꯕꯗꯤ ꯑꯅꯥꯕ ꯀꯌꯥ ꯑꯃ ꯄꯛꯀꯗꯧꯔꯤꯕꯅꯤ ꯈꯪꯉꯕ꯭ꯔꯣ? ꯑꯁꯨꯝꯅꯅꯦ ꯃꯅꯤꯇꯣꯝꯕꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯗ ꯎꯪꯗꯨꯅ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯀꯔꯤꯅꯣ ꯎꯄꯥꯏ ꯑꯃ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯣꯡꯂꯦꯟ ꯑꯗꯣ ꯀꯔꯤꯅꯣ ꯇꯧꯁꯤ ꯍꯥꯏꯕꯗꯣ ꯈꯟꯅꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨꯅ ꯃꯄꯥꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨ ꯃꯥꯒꯤ ꯃꯃꯥ ꯑꯗꯨꯅ ꯂꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯃꯃꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯏꯆꯥꯁꯤꯡꯁꯦ ꯀꯌꯥꯗ ꯅꯨꯡꯁꯤꯈ꯭ꯔꯕ ꯃꯃꯥ ꯑꯩꯁꯦ ꯍꯤꯗꯥꯛ ꯃꯇꯝ ꯆꯥꯅ ꯄꯤꯖꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯊꯃꯣꯏꯁꯦ ꯀꯌꯥꯗ ꯋꯥꯔꯤꯕ꯫ ꯀꯔꯤꯅꯣ ꯑꯩꯁꯨ ꯁꯤꯕ ꯌꯥꯔꯕꯅꯤ, ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯤꯗ꯭ꯔꯤꯕꯁꯦ ꯀꯔꯤꯒꯤꯅೋ ꯈꯪꯗꯦꯅꯦꯍꯦ꯫ ꯑꯩ ꯑꯃ ꯂꯩꯁꯟꯗꯅ ꯏꯆꯥꯁꯤꯡꯁꯦ ꯂꯣꯏꯅ ꯋꯥꯔꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯍꯤꯡꯉꯨꯅꯁꯨ ꯀꯔꯤꯅꯣ ꯀꯥꯟꯅꯒꯗꯧꯔꯤꯕ? ꯍꯦ ꯄ꯭ꯔꯚꯨ, ꯅꯅꯥꯏꯕꯨ ꯂꯧꯁꯟꯕꯤꯔꯣ, ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯏꯊꯧ ꯂꯣꯏꯔꯦꯅꯦꯍꯦ꯫ ꯍꯧꯖꯤꯛꯇꯤ ꯏꯆꯥꯁꯤꯡꯒꯤꯅꯦ ꯃꯅꯤꯡ ꯃꯈꯥ ꯇꯧꯅ ꯄꯥꯟꯖꯕ ꯃꯇꯝꯅꯤ꯫ ꯑꯩꯅ ꯂꯩꯁꯟꯗꯅꯅꯦ ꯑꯩꯒꯤ ꯍꯤꯗꯥꯛꯄꯨ ꯍꯣꯠꯅꯒꯗ꯭ꯔꯥ, ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ? ꯏꯆꯥ ꯅꯤꯄꯥꯁꯦ ꯑꯣꯟꯊꯣꯛꯅ ꯋꯥꯔꯦ꯫ ꯂꯧꯁꯜꯂꯣꯁꯦ ꯂꯧꯁꯜꯂꯣ, ꯋꯥꯔꯦ ꯑꯩꯁꯨ ꯑꯁꯤꯒꯤ ꯐꯤꯕꯝꯗꯅꯦ ꯂꯩꯅꯤꯡꯗ꯭ꯔꯦꯅꯦꯍꯦ꯫ ꯑꯩꯅꯅꯦ ꯏꯃꯨꯡ ꯃꯅꯨꯡꯁꯤꯒꯅꯦ ꯌꯦꯠꯁꯟꯕ ꯑꯣꯏꯅ ꯊꯣꯛꯂꯦ꯫ ꯑꯁꯨꯝꯅ ꯊꯣꯡꯂꯦꯟ ꯑꯗꯣ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯉꯥꯏꯍꯥꯛꯇꯪ ꯐꯝꯃꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯊꯣꯡꯂꯦꯟ ꯑꯗꯣ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯏꯃꯥ, ꯑꯩꯅꯦ ꯀꯣꯛꯁꯦ ꯁꯥꯕꯅ ꯂꯣꯏꯔꯦ꯫ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯏꯃꯥ꯫ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯃꯒ ꯑꯋꯥꯕꯁꯦ ꯂꯣꯏꯅ ꯀꯥꯎꯏ꯫ ꯑꯁꯨꯝꯅ ꯊꯣꯡꯂꯦꯟ ꯑꯗꯣ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯃꯃꯥꯒꯤ ꯇꯝꯄꯥꯛ ꯑꯗꯨꯗ ꯄꯣꯊꯥꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯏꯆꯥꯅꯤꯄꯥꯁꯦ꯫ ꯃꯃꯥ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯅꯅꯕ ꯍꯣꯠꯅꯕꯗ ꯋꯥꯔꯦꯗꯀꯣ꯫ ꯊꯣꯡꯂꯦꯟ, ꯋꯥꯔꯨꯅꯨ ꯋꯥꯔꯨꯅꯨ, ꯏꯃꯥ ꯂꯩꯔꯤ꯫ ꯏꯆꯥꯒꯤꯗꯃꯛꯇ ꯏꯃꯥ ꯂꯩꯔꯤꯅꯦꯍꯦ꯫ ꯏꯃꯥ ꯍꯧꯖꯤꯛꯁꯨꯅꯦ ꯄꯥꯡꯒꯜ ꯁꯣꯟꯗ꯭ꯔꯤ꯫ ꯀꯔꯤꯒꯤ ꯋꯥꯒꯗꯧꯔꯤꯕꯅꯣ? ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤꯗꯤ ꯑꯁꯨꯝꯉꯛꯇꯅꯤ ꯂꯣꯏꯅ, ꯀꯔꯤꯁꯨ ꯋꯥꯔꯨꯅꯨꯀꯣ꯫ ꯃꯇꯝ ꯈꯔꯅꯤ ꯂꯩꯔꯕ ꯃꯇꯨꯡꯗ ꯊꯣꯡꯂꯦꯟ ꯑꯗꯨꯒꯤ ꯃꯃꯥ ꯑꯗꯣ ꯃꯇꯝ ꯆꯥꯅ ꯍꯤꯗꯥꯛ ꯑꯗꯣ ꯄꯤꯖꯕ ꯉꯝꯗꯕ ꯃꯔꯝꯅ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯁꯪꯁꯥꯔꯁꯤ ꯊꯥꯗꯣꯛꯇꯨꯅ ꯏꯁꯣꯔꯒꯤ ꯈꯨꯌꯥꯗ ꯇꯥꯟꯈꯤꯔꯝꯃꯤ꯫ ꯊꯣꯡꯂꯦꯟ ꯑꯗꯣ ꯃꯃꯥ ꯑꯗꯨꯕꯨ ꯀꯧꯗꯨꯅ ꯃꯊꯃꯣꯏ ꯁꯣꯛꯅ ꯃꯅꯤꯇꯣꯝꯕꯤ ꯑꯃꯗꯤ ꯊꯣꯡꯂꯦꯟ ꯑꯗꯣ ꯀꯞꯈꯤꯔꯝꯃꯤ꯫ ꯏꯃꯥ, ꯃꯇꯝ ꯆꯥꯅ ꯅꯆꯥꯅꯤꯄꯥ ꯑꯩꯅꯅꯦ ꯃꯇꯝ ꯆꯥꯅ ꯍꯤꯗꯥꯛ ꯄꯤꯖꯕ ꯉꯝꯗꯕꯗꯒꯤ ꯇꯧꯕꯅꯤꯀꯣ꯫ ꯊꯣꯡꯂꯦꯟ ꯑꯗꯣ ꯃꯃꯥ ꯑꯗꯣ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯇꯨꯡꯗ ꯃꯊꯃꯣꯏ ꯑꯗꯣ ꯅꯨꯡꯉꯥꯏꯇꯗꯨꯅ ꯆꯥꯗ ꯊꯛꯇꯅ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯎꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯣꯏ ꯇꯥꯃꯣ, ꯑꯗꯨꯝꯅꯅꯦ ꯐꯝꯗꯨꯅ ꯎꯪꯗꯨꯅ ꯂꯩꯔꯒ ꯀꯔꯝꯅꯅꯦ ꯌꯨꯝꯁꯤ ꯄꯨꯒꯗꯧꯔꯤꯕꯅꯣ? ꯅꯪꯅ ꯑꯗꯨꯝꯅ ꯂꯩꯔꯒ ꯏꯃꯥꯗꯨꯅꯅꯦ ꯃꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯗꯨꯅ ꯂꯩꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯗꯦꯅꯦ꯫ ꯑꯩꯈꯣꯏꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯅꯨꯡꯉꯥꯏꯅ ꯁꯨ ꯅꯣꯝꯗꯨꯅ ꯂꯩꯔꯒꯅꯤ ꯏꯃꯥꯅꯅꯦ ꯑꯥꯠꯃꯥꯗꯣ ꯁꯥꯟꯇꯤ ꯐꯪꯗꯨꯅ ꯅꯨꯡꯉꯥꯏꯅ ꯏꯁꯣꯔ ꯈꯨꯌꯥꯗ ꯂꯩꯒꯗꯧꯔꯤꯕꯗꯣ꯫ ꯑꯗꯨꯝꯅꯅꯦ ꯎꯪꯗꯨꯅ ꯂꯩꯒꯅꯣ, ꯀꯔꯤꯅꯣ ꯎꯄꯥꯏ ꯑꯃ ꯇꯧꯅꯕ ꯇꯧꯁꯤꯁꯦ꯫ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ꯫ ꯑꯁ, ꯅꯪꯅ ꯃꯄꯥꯉꯥꯡ ꯉꯥꯡꯇꯃ ꯉꯥꯡꯉꯤ꯫ ꯏꯃꯥ ꯂꯩꯈꯤꯗꯕꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯒ ꯀꯔꯤꯅꯣ ꯑꯩꯁꯨ ꯇꯧꯐꯝ ꯑꯃ ꯈꯪꯗ꯭ꯔꯦꯅꯦ ꯃꯅꯤꯇꯣꯝꯕꯤ꯫ ꯀꯔꯤꯅꯣ ꯍꯥꯏꯔꯣꯁꯦ, ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯅꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇꯪ ꯇꯥꯛꯂꯣ꯫ ꯑꯗꯨꯕꯨ ꯍꯥꯏꯕ, ꯉꯥꯗꯣ ꯐꯥꯗꯨꯅꯅꯦ ꯑꯣꯏꯗ꯭ꯔꯦ ꯈꯪꯉꯕꯗꯤ ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ ꯍꯣꯇꯦꯜ ꯃꯆꯥꯔ ꯀꯩꯅꯣꯃ ꯍꯥꯡꯅꯕꯒꯤ ꯇꯧꯁꯤ꯫ ꯑꯩꯁꯨꯅꯦ ꯍꯥꯟꯅ ꯌꯨꯝꯗ ꯆꯅꯥ ꯕꯣꯔꯥ, ꯈꯦꯆ꯭ꯔꯤ ꯐꯖꯅ ꯍꯧꯕ ꯍꯩꯌꯦ꯫ ꯑꯃꯨꯛꯇꯪꯅꯦ ꯍꯣꯇꯦꯜꯗꯣ ꯍꯥꯡꯗꯨꯅ ꯌꯦꯡꯁꯤ꯫ ꯀꯔꯤꯅꯣꯅꯦꯍꯦ, ꯍꯣꯇꯦꯜꯗꯣ ꯍꯥꯡꯅꯕ ꯍꯣꯠꯅꯕꯗ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯅꯣ? ꯍꯦꯛꯇ ꯍꯥꯡꯕ ꯌꯥꯕ꯭ꯔꯣ? ꯄꯣꯠ ꯆꯩ ꯑꯃꯗꯤ ꯗꯨꯀꯥꯟ ꯑꯗꯣ ꯑꯗꯨꯅꯤ ꯑꯩꯁꯨ ꯍꯥꯏꯔꯤꯕꯗꯣ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯦ꯫ ꯑꯗꯨꯒꯤꯗꯃꯛꯇꯅꯦ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯄꯤꯔꯝꯕꯅꯦ ꯈꯨꯖꯤ ꯑꯃ ꯂꯩ ꯁꯅꯥꯒꯤ, ꯑꯗꯨꯗꯣ ꯕꯟꯙꯣꯛ ꯊꯝꯕꯔꯥ ꯅꯠꯇ꯭ꯔꯒ ꯌꯣꯟꯊꯣꯛꯄ꯭ꯔꯥ ꯇꯧꯔꯒꯅꯦ ꯍꯣꯇꯦꯜꯗꯣ ꯍꯥꯡꯅꯕꯒꯤ ꯇꯧꯁꯤ꯫ ꯀꯔꯤꯅꯣ ꯎꯄꯥꯏ ꯑꯃꯗꯤ ꯇꯧꯕ ꯇꯥꯏꯌꯦꯕ꯫ ꯑꯁꯨꯝꯅ ꯃꯅꯤꯇꯣꯝꯕꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯗ ꯃꯥꯒꯤ ꯃꯃꯥ ꯑꯗꯨꯅ ꯄꯤꯔꯝꯕ ꯁꯅꯥꯒꯤ ꯈꯨꯖꯤ ꯑꯗꯣ ꯊꯝꯗꯣꯛꯂꯨꯅꯕ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯣꯇꯦꯜ ꯑꯃ ꯍꯥꯡꯅꯅꯕꯒꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯗ ꯁꯅꯥꯒꯤ ꯈꯨꯖꯤ ꯑꯗꯣ ꯄꯤꯔꯝꯃꯤ꯫ ꯁꯦ ꯀꯔꯤ ꯎꯪꯗꯨꯅ ꯂꯩꯔꯤꯕꯅꯣ? ꯁꯅꯥꯒꯤ ꯈꯨꯖꯤꯁꯦ ꯄꯨꯔꯒꯅꯦ ꯊꯝꯗꯣꯛꯎꯔꯣ꯫ ꯀꯔꯤꯒꯨꯝꯕ ꯄꯩꯁꯥꯗꯨꯅ ꯌꯥꯝꯂꯕꯗꯤꯅꯦ ꯍꯣꯇꯦꯜ ꯑꯗꯣ ꯍꯥꯡꯅꯕꯒꯤ ꯇꯧꯁꯤ꯫ ꯑꯣꯛꯇ꯭ꯔꯒꯅ ꯁꯅꯥꯒꯤ ꯈꯨꯖꯤꯁꯦ ꯌꯣꯟꯊꯣꯛꯀꯦ ꯍꯥꯏꯕꯁꯨ ꯌꯣꯟꯊꯣꯛꯑꯣ꯫
ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯅꯤꯇꯣꯝꯕꯤ ꯑꯃꯗꯤ ꯊꯣꯡꯂꯦꯟ ꯃꯈꯣꯏ ꯑꯅꯤꯅ ꯁꯅꯥꯒꯤ ꯈꯨꯖꯤ ꯑꯗꯣ ꯊꯝꯗꯣꯛꯂꯕꯒꯤ ꯇꯨꯡꯗ ꯐꯪꯂꯛꯄ ꯄꯩꯁꯥ ꯑꯗꯨꯅ ꯍꯣꯇꯦꯜ ꯃꯆꯥ ꯑꯃ ꯀꯩꯊꯦꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯥꯡꯂꯝꯃꯤ꯫ ꯅꯤꯅꯦ, ꯈꯦꯆꯤ ꯕꯣꯔꯥ ꯐꯪꯒꯗ꯭ꯔꯣ? ꯄ꯭ꯂꯦꯠ ꯑꯝꯇꯪ ꯄꯤꯌꯨꯕ, ꯑꯩ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦ꯫ ꯈꯦꯆꯤꯒꯅꯦ ꯑꯗꯨꯒꯒꯤ ꯕꯣꯔꯥꯗꯣ ꯄ꯭ꯂꯦꯠ ꯑꯃꯒ ꯄꯤꯌꯣ, ꯉꯧꯊꯣꯡ ꯂꯩꯔꯗꯤ ꯉꯧꯊꯣꯡꯗꯣ ꯈꯔꯒ ꯍꯥꯞꯄꯣ꯫ ꯀꯗꯥꯏ ꯄꯤꯔꯣ ꯄ꯭ꯔꯞ, ꯑꯩ ꯊꯕꯛ ꯑꯃ ꯆꯠꯀꯗꯕꯅꯤ꯫ ꯍꯣꯏ ꯂꯥꯛꯑꯣ, ꯃꯅꯨꯡꯗ ꯐꯝꯅꯕꯒꯤ ꯇꯧꯔꯁꯤꯀꯣ꯫ ꯂꯥꯛꯑꯣ, ꯅꯦꯅꯦ ꯈꯥꯏꯗꯣꯛꯑꯝꯃꯒꯦꯀꯣ, ꯂꯥꯛꯑꯣ ꯁꯦ, ꯆꯥꯅꯕꯤ ꯇꯧꯔꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯃꯆꯥ ꯑꯗꯨꯅ ꯊꯣꯡꯂꯦꯟ ꯑꯗꯨꯒꯤ ꯍꯣꯇꯦꯜ ꯑꯗꯨꯗ ꯂꯥꯛꯂꯒ ꯈꯦꯆꯤ ꯑꯃꯗꯤ ꯉꯧꯊꯣꯡꯗꯣ ꯆꯥꯔꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯀꯃꯥꯏꯅ ꯇꯧꯒꯦ? ꯍꯥꯎꯕꯔꯣ ꯏꯅꯦꯒꯤ ꯈꯦꯆꯤ ꯑꯃꯗꯤ ꯉꯧꯊꯣꯡꯗꯣ? ꯀꯃꯥꯏꯅ ꯇꯧꯒꯦ? ꯍꯥꯎꯕꯨꯗꯤ ꯍꯥꯎꯋꯦꯕꯨ ꯑꯥꯗꯒꯤ ꯍꯣꯇꯦꯜ ꯗꯨꯀꯥꯟꯁꯤꯅ ꯍꯦꯜꯂꯤꯗ꯫ ꯃꯣꯏꯒꯤ ꯗꯨꯀꯥꯟꯁꯦ ꯉꯁꯤ ꯊꯣꯡ ꯂꯣꯜꯂꯝꯕꯗꯨꯒ ꯅꯣꯏꯁꯤꯒ ꯆꯥꯅ ꯌꯦꯡꯉꯨꯒꯦꯅ ꯆꯪꯉꯛꯄꯅꯦ꯫ ꯑꯗꯣ ꯃꯣꯏꯁꯤꯅꯗꯤ ꯃꯌꯥꯝ ꯍꯦꯜꯂꯤꯕꯣ꯫ ꯑꯗꯨꯝ ꯍꯥꯎꯋꯤ, ꯌꯥꯝꯅꯗꯤ ꯍꯥꯎꯕ ꯌꯧꯗꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯃꯅꯤꯇꯣꯝꯕꯤ, ꯑꯩꯈꯣꯏꯒꯤ ꯍꯣꯇꯦꯜꯗ ꯃꯤ ꯆꯪꯗ꯭ꯔꯤꯁꯦ ꯃꯍꯥꯎꯁꯦ ꯈꯔ ꯋꯥꯠꯄꯅꯔ ꯀꯩꯅꯣꯝꯃ ꯇꯧꯏ꯫ ꯈꯪꯗꯦ, ꯐꯅ ꯀꯟꯅ ꯍꯣꯠꯅꯕꯅꯤ, ꯑꯗꯨꯕꯨ ꯑꯥꯗꯒꯤ ꯍꯣꯇꯦꯜꯁꯤꯅꯅꯦ ꯊꯣꯡ ꯊꯥꯛꯄꯁꯦ ꯍꯩꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯇꯧꯏ꯫ ꯑꯗꯨꯅꯅꯤ ꯃꯥꯒꯤ ꯍꯣꯇꯦꯜꯁꯤꯒ ꯃꯤ ꯋꯥꯠꯇꯅ ꯆꯪꯉꯤꯁꯦ ꯑꯣꯏꯔꯕꯣ? ꯑꯩꯈꯣꯏꯒꯤꯗꯨꯗꯤ ꯑꯃꯇꯕꯨ ꯆꯪꯗꯦꯅꯤ꯫ ꯑꯁꯨꯝꯅ ꯃꯅꯤꯇꯣꯝꯕꯤ ꯑꯗꯨ ꯍꯣꯇꯦꯜ ꯑꯗꯨꯗꯒꯤ ꯂꯦꯝꯃꯛꯄ ꯈꯦꯆꯤ ꯑꯃꯗꯤ ꯉꯧꯊꯣꯡꯁꯤꯡ ꯑꯗꯣ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯗ ꯆꯥꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯁꯦ, ꯍꯣꯇꯦꯜꯗꯒꯤꯅꯦ ꯈꯦꯆꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯦꯝꯃꯦ, ꯄꯥꯝꯃꯨꯗꯅꯅꯦ ꯂꯩꯀꯥꯏꯒꯤ ꯏꯅꯦꯍꯣꯏꯗꯁꯨ ꯈꯔ ꯄꯤꯈ꯭ꯔꯦ꯫ ꯅꯪ ꯑꯣꯏꯅ ꯆꯥꯔꯣꯗ ꯃꯅꯤꯇꯣꯝꯕꯤ, ꯑꯩꯗꯤ ꯀꯌꯥ ꯆꯥꯅꯤꯡꯗ꯭ꯔꯦ, ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯇꯦꯗ, ꯇꯧꯔꯨꯕ ꯊꯕꯛ ꯑꯃꯠꯇ ꯗꯥꯎ ꯌꯥꯗꯕꯁꯤꯒꯅꯦ꯫ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯏꯃꯥꯒꯤ ꯔꯨꯝꯗ ꯆꯪꯉꯒꯅꯦ ꯇꯨꯝꯃꯨꯈꯤꯒꯦ, ꯅꯪ ꯆꯥꯔꯣ, ꯑꯩꯒꯤꯗꯣ ꯀꯨꯞꯁꯅ ꯊꯝꯃꯝꯃꯨ꯫ ꯑꯁꯨꯝꯅ ꯊꯣꯡꯂꯦꯟ ꯑꯗꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯃꯥ ꯑꯗꯨꯒꯤ ꯔꯨꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯃꯥ ꯑꯗꯨꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯂꯒ ꯃꯥꯒꯤ ꯑꯋꯥꯕ ꯋꯥꯔꯤ ꯀꯌꯥ ꯑꯗꯣ ꯂꯤꯗꯨꯅ ꯇꯥꯍꯜꯂꯝꯃꯤ꯫ ꯏꯃꯥ, ꯉꯁꯤꯗꯤ ꯅꯪ ꯌꯥꯝꯅ ꯅꯤꯡꯁꯤꯡꯉꯤ꯫ ꯑꯩꯅ ꯍꯦꯛ ꯋꯥꯔꯛꯄꯗ ꯅꯪꯒꯤ ꯇꯝꯕꯥꯛꯇꯅꯦ ꯍꯦꯛꯇ ꯍꯤꯞꯄꯗ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯐꯩꯌꯦ꯫ ꯑꯁꯨꯝꯅ ꯊꯣꯡꯂꯦꯟ ꯑꯗꯣ ꯃꯃꯥ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯔꯤꯕ ꯑꯋꯥ ꯅꯨꯡꯉꯥꯏ ꯀꯌꯥ ꯑꯗꯣ ꯃꯥꯌꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯃꯥ ꯑꯗꯣ ꯀꯧꯔꯗꯨꯅ ꯍꯤꯛꯅ ꯀꯞꯂꯝꯃꯤ꯫ ꯊꯣꯡꯂꯦꯟ ꯑꯗꯣ ꯃꯃꯥ ꯑꯗꯣ ꯀꯧꯔꯗꯨꯅ ꯀꯞꯂꯕꯒꯤ ꯇꯨꯡꯗ ꯃꯃꯥ ꯑꯗꯨꯒꯤ ꯐꯃꯨꯡꯗ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯊꯣꯡꯂꯦꯟ ꯑꯗꯨꯅ ꯇꯨꯝꯂꯤꯉꯩꯗ ꯂꯩꯈꯤꯗ꯭ꯔꯤꯕ ꯃꯥꯒꯤ ꯃꯃꯥ ꯑꯗꯨꯒꯤ ꯑꯥꯠꯃꯥ ꯑꯗꯣ ꯊꯣꯡꯂꯦꯟ ꯑꯗꯨꯒꯤ ꯃꯃꯪꯗ ꯂꯥꯛꯇꯨꯅ ꯊꯣꯡꯂꯦꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯊꯣꯡꯂꯦꯟ, ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ? ꯏꯃꯥ ꯂꯩꯔꯤꯕꯁꯤꯗꯤ ꯏꯃꯥ ꯀꯗꯥꯏꯗꯁꯨ ꯆꯠꯇꯦꯅꯦꯍꯦ꯫ ꯏꯃꯥꯗꯤ ꯔꯨꯝ ꯑꯁꯤꯗ ꯅꯪꯕꯨ ꯁꯦꯟꯗꯨꯅ ꯂꯩꯔꯤꯕꯅꯤꯅꯦꯍꯦ꯫ ꯏꯃꯥ ꯋꯥ ꯍꯥꯏꯒꯦ ꯇꯥꯎꯁꯦ, ꯅꯈꯣꯏꯅꯅꯦ ꯍꯣꯇꯦꯜ ꯑꯗꯨꯗ ꯆꯪꯒꯗꯕ ꯍꯋꯥꯏ ꯊꯨꯝ ꯊꯥꯎ ꯃꯣꯔꯣꯛ ꯆꯦꯡ ꯄꯨꯝꯅꯃꯛ ꯏꯃꯥꯒꯤ ꯔꯨꯝꯗ ꯊꯝꯃꯣ꯫ ꯑꯗꯨꯒꯅꯦ ꯏꯃꯥꯅꯅꯦ ꯃꯇꯧ ꯀꯔꯝꯅ ꯍꯣꯇꯦꯜ ꯑꯗꯨꯕꯨꯅꯦ ꯃꯃꯤꯡ ꯆꯠꯍꯟꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯉꯣ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯍꯌꯦꯡ ꯅꯣꯡꯉꯥꯟꯕꯒꯅꯦ ꯄꯣꯠꯆꯩꯁꯤꯡꯗꯣ ꯂꯣꯏꯅ ꯄꯨꯗꯨꯅ ꯏꯃꯥꯒꯤ ꯔꯨꯝꯗ ꯊꯝꯃꯨꯀꯣ꯫ ꯋꯥꯒꯅꯨ, ꯏꯃꯥ ꯂꯩꯔꯤ꯫ ꯏꯃꯥꯅꯅꯦ ꯀꯗꯥꯏꯗꯁꯨ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯇꯦꯅꯦꯍꯦ꯫ ꯏꯃꯥꯒꯤ ꯍꯛꯆꯥꯡ ꯑꯁꯤꯅꯅꯦ ꯏꯃꯥꯒ ꯇꯣꯉꯥꯟꯖꯔꯕꯁꯨ ꯏꯃꯥꯒꯤ ꯑꯥꯠꯃꯥꯗꯤ ꯃꯇꯝ ꯆꯨꯞꯄꯗ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤꯗ ꯑꯁꯨꯝ ꯂꯩꯗꯨꯅ ꯅꯣꯏꯕꯨ ꯉꯥꯛꯁꯤꯜꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯊꯣꯡꯂꯦꯟ ꯑꯗꯨꯅ ꯃꯥꯒꯤ ꯃꯃꯪ ꯑꯗꯨꯗ ꯃꯃꯥ ꯑꯗꯨꯅ ꯂꯥꯛꯇꯨꯅ ꯍꯥꯏꯔꯝꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯊꯣꯡꯂꯦꯟ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯃꯅꯤꯇꯣꯝꯕꯤ ꯑꯗꯨꯗ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯂꯤꯗꯨꯅ ꯇꯥꯍꯜꯂꯝꯃꯤ꯫ ꯑꯗꯨꯅꯅꯦ ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯕꯒꯤ ꯇꯨꯡꯗ ꯊꯣꯡꯂꯦꯟ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯃꯥ ꯑꯗꯨꯅ ꯃꯃꯪ ꯑꯗꯨꯗ ꯇꯥꯛꯂꯝꯕ ꯋꯥꯔꯤ ꯃꯇꯨꯡ ꯏꯟꯅ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯄꯨꯗꯨꯅ ꯃꯃꯥꯒꯤ ꯔꯨꯝ ꯑꯗꯨꯗ ꯊꯅꯝꯃꯤ꯫ ꯄꯣꯠꯆꯩ ꯃꯌꯥꯝ ꯑꯁꯦ ꯍꯣꯇꯦꯜꯗ ꯄꯨꯔꯒꯅꯦ ꯊꯣꯡꯅꯕꯒꯤ ꯇꯧꯔꯁꯤ ꯂꯥꯛꯑꯣ, ꯏꯃꯥꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯁꯤ ꯍꯥꯏꯕꯅꯤ ꯅꯪꯕꯣ꯫ ꯑꯁꯨꯝꯅ ꯊꯣꯡꯂꯦꯟ ꯑꯗꯨꯅ ꯄꯣꯠꯆꯩ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯄꯨꯔꯒ ꯍꯣꯇꯦꯜꯗ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯊꯣꯡ ꯊꯥꯛꯂꯨꯅꯕ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯃꯥꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯉꯛꯄꯅꯤ, ꯍꯣꯇꯦꯜ ꯑꯗꯨꯗ ꯈꯦꯆꯤ ꯕꯣꯔꯥ ꯑꯗꯣ ꯊꯣꯡꯂꯕꯒꯤ ꯇꯨꯡꯗ ꯃꯁꯤꯡ ꯂꯥꯛꯉꯝꯗꯅ ꯍꯣꯇꯦꯜ ꯑꯗꯨꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯇꯤꯜꯂꯝꯃꯤ꯫ ꯌꯥꯅꯤ, ꯆꯪꯉꯣ, ꯐꯝꯃꯣ ꯂꯥꯛꯑꯣ꯫ ꯐꯝꯕꯝꯕꯨ ꯂꯩꯇ꯭ꯔꯦ ꯇꯧꯔꯤꯁꯦ, ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯕꯤꯔꯝꯃꯨꯀꯣ꯫ ꯊꯣꯡꯂꯦꯟ, ꯀꯔꯤꯅꯣꯅꯦ ꯅꯣꯏꯒꯤ ꯍꯣꯇꯦꯜꯁꯦ ꯃꯤ ꯑꯣꯟꯊꯣꯛꯅ ꯆꯪꯈ꯭ꯔꯦꯍꯦ꯫ ꯑꯩꯁꯨ ꯉꯁꯤꯗꯤ ꯍꯦꯛꯇ ꯆꯥꯎꯔꯒꯦꯅ ꯂꯥꯛꯑꯕꯅꯤ, ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯍꯥꯎꯔꯕꯅꯣ ꯍꯥꯏꯗꯅ ꯅꯍꯥꯟ ꯃꯈꯩꯗꯤ ꯑꯥꯗꯩ ꯍꯣꯇꯦꯜꯁꯦ ꯆꯥꯕꯅꯤ, ꯑꯗꯣ ꯉꯁꯤꯗꯤ ꯅꯣꯏꯒꯤ ꯍꯣꯇꯦꯜꯁꯤꯒ ꯃꯍꯥꯎ ꯌꯦꯡꯉꯨꯔꯒꯦꯅ ꯂꯥꯛꯑꯕꯅꯤꯅꯦꯍꯦ꯫ ꯀꯗꯥꯏꯅꯣ ꯄꯨꯊꯣꯔꯛꯑꯣꯅꯦ ꯅꯪꯒꯤ ꯈꯦꯆꯤ ꯕꯣꯔꯥꯗꯣ, ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯍꯥꯎꯔꯕꯅꯣ ꯌꯦꯡꯒꯦꯅꯦꯍꯦ꯫ ꯑꯁꯨꯝꯅ ꯊꯣꯡꯂꯦꯟ ꯑꯗꯨꯒꯤ ꯍꯣꯇꯦꯜ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯎꯕꯗ ꯍꯥꯏꯔꯤꯕ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯦꯝꯕꯔ ꯑꯗꯣ ꯊꯣꯡꯂꯦꯟ ꯑꯗꯨꯒꯤ ꯍꯣꯇꯦꯜꯗꯒꯤ ꯈꯦꯆ꯭ꯔꯤ ꯕꯣꯔꯥ ꯑꯗꯣ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯍꯥꯎꯒꯦ ꯆꯥꯗꯨꯅ ꯌꯦꯡꯉꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯆꯪꯂꯝꯃꯤ꯫
ꯀꯗꯥꯏ ꯄꯤꯔꯛꯂꯨ ꯇꯥꯗ ꯉꯥꯏꯍꯥꯛꯇꯪ ꯁꯦ ꯐꯝꯕꯤꯌꯨꯀꯣ ꯑꯩ ꯄꯨꯊꯣꯔꯛꯀꯦ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯕꯤꯔꯝꯃꯣ ꯐꯝꯃꯝꯃꯨ ꯉꯥꯛꯇꯪ ꯇꯥꯗ ꯑꯩ ꯌꯥꯡꯅ ꯄꯨꯊꯣꯛꯆꯔꯛꯀꯦ ꯈꯦꯆꯤ ꯕꯣꯔꯥꯗꯣ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯕꯤꯔꯝꯃꯣ ꯑꯁꯨꯝꯅ ꯊꯣꯡꯂꯦꯟ ꯑꯗꯣ ꯃꯃꯥ ꯑꯗꯨꯅ ꯃꯃꯪ ꯑꯗꯨꯗ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯣꯡꯂꯦꯟ ꯑꯗꯨꯒꯤ ꯍꯣꯇꯦꯜ ꯑꯗꯣ ꯃꯤ ꯌꯥꯝꯅ ꯆꯪꯈꯤꯔꯝꯃꯤ ꯑꯁ ꯑꯩꯈꯣꯏꯒꯤ ꯏꯃꯥꯅ ꯍꯥꯏꯔꯝꯕꯗꯣ ꯆꯞ ꯆꯥꯅ ꯍꯦꯛ ꯊꯣꯛꯏ ꯃꯣꯏ ꯇꯥꯃꯣ ꯏꯃꯥꯅꯅꯦ ꯃꯪꯗ ꯇꯥꯛꯂꯝꯕꯗꯣ ꯏꯃꯥ ꯑꯗꯣ ꯏꯃꯨꯡꯗ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯉꯥꯛꯁꯦꯟꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯇꯥꯛꯂꯤꯕꯅꯤ ꯃꯣꯏ ꯇꯥꯃꯣ ꯏꯃꯥꯗꯣ ꯂꯩꯔꯤꯉꯩꯗ ꯃꯇꯝ ꯆꯥꯅ ꯍꯤꯗꯥꯛꯁꯨ ꯄꯤꯖꯕ ꯉꯝꯈꯤꯗ꯭ꯔꯦꯗꯀꯣ ꯁꯤ ꯈꯜꯂꯨꯕꯗ ꯑꯩꯅꯦ ꯊꯃꯣꯏꯁꯦ ꯆꯥꯛꯂꯤꯕꯅꯤ ꯑꯁꯨꯛ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯃꯥꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯃꯥ ꯑꯗꯨꯕꯨ ꯂꯪꯊꯣꯛꯑꯝꯃꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗꯨꯅ ꯍꯦꯜꯂꯦ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯄꯥꯗꯣ ꯍꯟꯅ ꯌꯦꯡꯗꯕꯁꯨ ꯌꯥꯎꯔꯤꯕꯅꯤꯀꯣ ꯍꯦ ꯑꯄꯪꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯏꯃꯥ ꯏꯄꯥ ꯍꯥꯏꯕꯁꯦ ꯃꯤꯠꯅ ꯎꯕ ꯂꯥꯏꯅꯤ ꯍꯥꯏꯕꯁꯦ ꯀꯥꯎꯗꯕ ꯐꯩꯀꯣ ꯏꯃꯥ ꯉꯁꯤꯗꯤ ꯏꯃꯥꯕꯨ ꯌꯥꯝꯅ ꯅꯤꯡꯁꯤꯡꯉꯤ ꯑꯁꯨꯝꯅ ꯊꯣꯡꯂꯦꯟ ꯑꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯥꯒꯤ ꯃꯃꯥ ꯑꯗꯨꯕꯨ ꯀꯧꯗꯨꯅ ꯀꯞꯈꯤꯔꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯋꯥꯔꯤ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯂꯦ ꯃꯗꯨꯗꯤ ꯑꯩꯈꯣꯏꯕꯨ ꯄꯣꯛꯄꯤꯔꯤꯕ ꯑꯩꯈꯣꯏꯕꯨ ꯆꯥꯎꯅꯕ ꯌꯣꯛꯄꯤꯔꯤꯕ ꯑꯃꯗꯤ ꯀꯔꯤꯗ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯗꯨꯅ ꯆꯥꯕ ꯈꯥꯏꯕꯣꯛ ꯇꯨꯝꯕ ꯈꯥꯏꯕꯣꯛ ꯇꯧꯗꯨꯅ ꯆꯥꯎꯅꯕ ꯌꯣꯛꯄꯤꯔꯤꯕ ꯏꯄꯥ ꯏꯃꯥ ꯍꯥꯏꯕꯁꯦ ꯃꯤꯠꯅ ꯎꯕ ꯂꯥꯏꯅꯤ ꯍꯥꯏꯕꯁꯦ ꯊꯥꯖꯕꯤꯒꯗꯕꯅꯤꯀꯣ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ